Actor Salman Khan Hatnaba Hotnaramba Singi Mathakta Pulisna Charge Thagatkhre. Saknairaba Bollywood actor Salman Khan Hatnaba Lupa Lakh Kunmanga contract Lauruba Haryana Panipatage Shuka Pulisna Faraba Matung Mahaki Mathakta Charge Thagatkhre. Police ki pauna hai actor Salman Khan Mahaki Mumbai da laiba Pambel farmhouse manakta Hatnabage Lupa Lakh Kunmanga contract oina accused asina lauki haibaki maralda Nabi Mumbai Police na faraba matung ngasi accused asige mathakta charge sheet file tawkhre hairi police ki charge asida plot asida chenaba accused mangagi maming sing yauri makhoi singi marakta jail da lairiba gangster Lawrence Bisnoina contract ki amount ase laurambani hairi accused sing asina Pakistan amasung Turkish na saba jingana weapon AK-47, AK-92 amasung M16 lainaba honaramki. Police na case asige investigation chathaba matamda khangba ngamle madudi accused sing asina chahi tara nipan makhagi miyoi sing sijinaduna actor Salman Khan bo Hatnaba Pune, Raighat, Nabi Mumbai, Thane amasung Gujarat ki mafam singda lothanduna thamle hairi miyoi humpu dagi humpudra rom actor Salman Khan ge matung inahanduna Maru aina Salman Khan na toina satpa mapam Bandra House, Pambel Farmhouse amasung Gurgaon Film City saithok tuna lai amade actor Salman Khan ase mamang sahi ge August tha dagi hauna chahi asige April tha manung asida Hatnaba honaki haina charge sheet asina palle